Very good day. Aigi nungsijarba marup mapang iche isal ahalaman mayambu RIKESH Education Channel gi maigi digi taramno oksari. Number 1. 5G network asi tha kharni gi matungda launch tawragani. Jio gi matangdadi mayamna khangnare. Hauzik Airtel su TCS haibadi Tata company ga pullaga India gi oina tawgadawri. Number 2. North Korea mafam asida hauzik pochagi mamal asuki matik tange madudi bananas 1 kilo da Rs.3300, coffee packet Rs.7500, black tea Rs.5000 yaure maramdi agricultural sector da mamangi sahida ising ichauna pochai loina mahan takhan khiba ani subada COVID-19 asina China dagi sanglakadaba law hidak pushalakadaba mayamadu North Korean government na thingjanbadagi asigi awabasi mayoknari hauzik North Korea da awabasi kayam kuina mayokna khini haiba adudi government na su haiba ngamdri mafam asida pochai tangmandana awaba kayama mayoknari. Number 3. Goldman Sachs Group na hairi madudi Reliance Retail asi sahi kharni gi matungda muka hena growth kayama oigadawri maramaduna stock market ta invest tawge hairagadi Reliance ta invest toubiyu profit oigani. Number 4. Bitcoin market down oiri cryptocurrency asi ngasina kari oigani hayengna kari oigani haiba ngamde China da crypto mining tawba thingjan khre asina sumar mamani Bitcoin down oiribasi adubu MicroStrategy gi CEO Michael Saylor na hairi Bitcoin asi future ni amadi Apple company tawna growth lakani Apple su nauringai da sumna down sarami hauzik karamba level da leiri mayam khangbiri duni asumna future da Bitcoin asi growth oirakani hairi. Number 5. Switch Bank da 2020 sahi asida Indian customer gi paisa Rs.20,700 crore fund karai hairi sahi trahumdoi gi matungda khwaidigi ayamba funni. Number 6. March 2021 da Reliance Jio gi 79.18 lakh mobile users anoba hengatle Airtel na 40.5 lakh amadi Vodafone Idea gi 10.8 lakh anoba users hengatle Airtel amadi Vodafone Idea punsilagasu Jio gi users asi yoba ngamde try gi paw matungina. Number 7. COVID third wave amuk lakpa haugadare haina expert kayamana fongdokli maramaduna school amadi college next year su hauba yagadaba mande maramaduna students singna matam manghandabida digital online earning da focus toubiyu thangai sengna online earning da interest lairagadi aihaki atopa YouTube channel RIKESH technique asida changbiraga Google gi biography adu yengbiyu kanarba idea kayama fangbigani video sigi link amadi playlist description da fangbiragani loinana personal problem khar lairubadagi anoba video upload toba ngamjahodre adubu hojikti kanaraba biography stock market amadi online mobile earning gi video kayama su fangbiragani hauzik yengbiriba video si friends mayam da share su toubiyu loinana anoba viewers yaubiragadi please channel se subscribe nambiyu amadi all bell button su click toubi maramdi aihakna anoba video upload toba matamda isagi mobile natraga computer da hana fangbigani video se like toberamu mayam nungaina lebiyu harau lebiyu tamba lepiganu I love you all, thank you.